Manipur top channel ki mai kaidi ki maruiba paukara Imphal urkhulambi ki kwalta abida liba mari suba Mahar regiment ki personal mari mangan athingba pi batana Manipur haibu hoi khumjin khibe ki thawdo si Manipur mai hauna sakna ba sinbani hairok apun ba maira paibi tha sigi kunda sirui festival hawdok gi paw lawbu satpa permission tongba MST ki bus ta Manipur tharabadi satpa yaro haina Imphal urkhulambi ki kwalta abida liba mari suba Mahar regiment ki personal mari mangana athingba pi batana Manipur haibu hoi khumjin khibe ki thawdo si Manipur mai hauna sakna ba sinbani thawdo sina India lenga ki thawsil Manipur bu thugaina bo khotnai haibasi mayek singna takle haina hairok apun ba maira paibinas India lenga ki mathakta pen da bu wapum kya phungdorakli golta bi ki thawdo adu bu kham theng ni yaning da ba phungdok tu na hairok apun ba maira paibi madi hairok apun ba club na pun sillaga hairok part 2 umang laikol da wakat khongjang changsinduna hairok apun ba maira paibi singi pauktak loi khundong bam gunamani leiman hai golta bi ki thawdo adu yamna pendi thawdo adu digi aikoina khangam libadi sai helab irang asita India lenga na kuki singi misang na lebaga kuki lakli habesi handaki thawdo osina hena mek singna taksaraban hairi amarom danamo Manipuri gi damak mangjil thana songthokli ba lup singna lawrakpa warep khudimakta lamlai assembly constituency gi miyamna sokthaba madi ninghana ba leitana saruk yabiyu sapam kanglipal Manipur gi damak mangjil thana songthokli ba lup sing maru oina kokomi amuk fox amadi imagi mairana singba tuan ba lup singna lawrakpa warep khudimakta lamlai assembly constituency ki miyam maira paibi ima sing club ki youth sing loinana khulpuri ba ahal laman khudimona sokthaba madi ningana ba leitana saruk yabi haina RP athawale Manipur state ki vice president sapam kangli palna phungdorkli mangna makhatana haujik na hongna tholakli ba sarang na ba phibam haibadi Manipur ki manungda Manipur thaba thinglakpadagi oirakli ba miyam gi hewasi lamlai maikai gi golta bi khulda thokiba thawdo osida aikhoi lamlai AC gi miyam na hena haina singna khong thangba madi lup khudim angna lorakpa warepta mapung phana sokotpa mathoktai lamlai AC gi miyamna maitai masil hunabada natragana political party amana amabu hunnaduna ngang masaina bada yauksiloi amadi pung thawgalosi lamlai gi naha sing maru oine social media da active oiriba singna asigumba maitai masil hunnabigi amadi political party masil hunnabigi post amata thagat loisi amadi support tawrisi lamlai mai kaina Manipur gi apun bigi haibadi unity in struggle haibadugi unique oiba example amu hense hena phungdokhi Priyas NEET Biology Sangai Pro NTA NEET UG Biology ki admission hauzari class 12 thakraba mahiroi singi damakta lakliba NTA NEET UG 2026 ki thani pan gi target course pizari hadiba class singa simatik sana sahi ni pan hina takpade NEET Biology the experience lairaba faculty singa takpigani aikoina pizari ba khudong saba singa du extra reading material sangraba si yana ba morongda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari lakliba megi tang kunga mapan ki class hauzaragani yamna nuwairiba mana internally displaced person IDP samadi relief camp da lariba satra singi oinadi phi lawzaroi hauzimak lakpiduna mingsan bi Riyas NEET Biology Sangai Pro FCI road opposite power house ta lakpiduna madi ekogi contact number 7005534385 natraga 7005376151 da paw phobiro pandam pauksedigi maruiba paukhrana Hayengdagi paksana khongjang sangsina ba komina lakthokri Hayengdagi paksana khongjang sangsina ba komina lakthokri governor bo kai tobugrina PR lengakta cooperation P dabagi khongjang sangsina dawri gol tabi thawdoka mari leina governor Ajay Kumar Barana Manipur miyam da lale hajadri ba fawba Hayengdagi makhal kya gi khongjang sing sangsina ba komina miyam la khankri Coordinating Committee on Manipur Integrity Komina Pung Nifuguni Pangi Manipur Pumba General Staki Kongsang Sangshin Rapamatung Makata na Hayengdagi Hauduna Paksana Miyamna Sangshin Minagadaba Kongsang Sing Komina Laktokri Ngasi Lampel Reba Komi Office the Pangtokiba Pogim Bifamata Komi Kanmena Kuraijam Atoguna Miyamna Sangshin Gadaba Kongsang Sing Laktoki Hayengdagi hauna sangsinggadaba khongjang singdi governor na Manipur miyam na lale haijadri ba fawa mahakpu boycott tawduna mahakpu kariguma thabak thoram amatada saruk yana ba baton tawdaba amadi rajbon mamangda miyam na khongjang singsinba district khudimakta Hayengdagi hauduna mass protest rally Maira rally amadi wakat mifam phambagi khongjang singsinba
President rule lenga asida cooperation pidaba golina PR administration gi mayokta civil disobedience campaign sanction bagolina educational institutions amasum sports health bank portal service amasum essential service yaudana atai central government ki losangsing thingzin bagi khongjang sanction pa Manipur miyam gi thajaba hanjin hanjin manghalaba chief secretary security advisor amasum DGP khudak resign taw haiba demand tawduna khongjang sanction ba asina singmani miyam na khongjang asi imphal gi rasbon central government office sing district headquarters sing amasum PR office sing sanction gani khongjang sing asi hena mapangal kana sanction bangamna ba community sing mahiroi sing nupi lup sing amadi CSO sing na asoba thaudang loduna yum sangduna amadi loudspeaker sizinaduna campaign sanctionana basu amuko gi maikedik appeal torokli Manipur miyam na governor na lala hajagadabani matik sadraba chief secretary security advisor amadi DGP pham thadu gol tabi thaudo ki matang da administrative inquiry tawagi mahut session high court ki thabak tagi potharaba miyu emana lusingduna independent inquiry tawudabani gol tabi thaudo ki sapsaba ware Manipur miyam da khanggadam have demand sing asi tawduna mathaki khongjang sing asi changsinggadam have wafam yona marueba update sing mena makhatanam thamjari makasa tharak poina topa marueba pawna gol tabi thaudo ningthina thidoktuna governor na miyamgi thajaba mangholoi ningthok sana jawba laisemba bureaucrat officer ama oina experience kya lairaba miyu emasu oiriba ikai khumnariba Manipur gi governor Ajay Kumar Balana mangon state asigi miyamna thamliba thajabasi mangandanaba laibak thiba gwaltabi gi thaudo oduda senaba sing thidoktura mokhogi mathaka sapsaba action longnaba Rajya Sabha gi MP su oiriba ningthau sanajawala semana sirul ama piduna khankhre MP Maharaja sanajawala semana governor na pisin ki sirul oduda hai Urkul the Pangtuli Sirulidi Festival 2025 Hogdoki Taram, Cobres Town of Taski Kunge Yukta, Impal the Pomi Kangboma, Manipur State Transport MS the Gipas Tungduna Sapada, Goltabi area the Leramba Central Security Post, Mahar regiment Bus Kimamang the Iri Manipur Hypoesi, Mutatrabadi, Makatara Lamichapa Yaruhena, Atingma Pio de Pomising Impal Amuk Halakiba Taudo Oshida, Governor Tumina Lekam Tokti. Losilak po na tanak pato papaw na PM na siya laudun station ng CM galoy na niti ayo umifang pangtokri. Prime Minister Narendra Modi na sentral nga mas station gilenga kusama duna. Team India mauhen duna sokot pa tunglamsat ama sokot pa nesa nama CM na ba. Kung namin na na apel tokri adi. Tentang asum na miyam na thamjaram gido house ko na di miyam pao matang sa lusin jaragi mas makataba na update miyam po na ngayon na sinal sige makadigi miyang ipam na makata na thamjari makataba na update miyam po na ngayon na sinal sige makadigi miyang ipam na makata na thamjari